ꯅꯨꯡꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕ ꯆꯂꯩꯃ ꯊꯕꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯆꯂꯩꯃ ꯊꯦꯡꯖꯤꯜꯂꯛꯂꯕꯗꯨꯗꯗꯤ ꯊꯕꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ, ꯊꯦꯡꯖꯤꯜꯂꯛꯂꯦ." "ꯆꯠꯂꯒꯦ ꯍꯥꯏꯔꯤꯔ ꯅꯪꯕꯣ? ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯑꯩ ꯏꯔꯦꯜ ꯀꯧꯒꯦ, ꯑꯗꯨꯒꯅꯦ ꯃꯉꯣꯟꯗ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯍꯟꯒꯦ." ꯇꯟꯖꯥꯗꯨꯗ ꯏꯔꯦꯜ ꯃꯥꯁꯨ ꯐꯠ ꯆꯪꯂꯛꯏ꯫ "ꯆꯤꯝꯆꯥ, ꯑꯩ ꯊꯤꯜꯂꯒꯦ ꯂꯥꯛꯑꯣ." ꯑꯅꯤꯗꯨ ꯊꯣꯛꯃꯤꯟꯅꯔꯦ꯫ ꯆꯂꯩꯃ ꯃꯈꯨꯠꯇ ꯂꯥꯇꯦꯟ ꯑꯃ ꯄꯥꯏ꯫ ꯁꯨꯝ ꯂꯥꯛꯄꯅ ꯆꯂꯩꯃ ꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯑꯅꯤꯃꯛ ꯉꯁꯥꯏꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯦ, ꯏꯀꯣꯏ ꯀꯣꯏꯅꯤ꯫ ꯏꯔꯦꯜ ꯃꯥꯒꯤ ꯆꯤꯝꯆꯥꯗ ꯋꯥ ꯈꯔꯗꯤ ꯍꯥꯏꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯄꯥꯛ ꯍꯦꯛ ꯍꯥꯏꯕ ꯉꯝꯗꯦ ꯉꯁꯤꯗꯤ꯫ ꯃꯥꯒꯤ ꯆꯤꯝꯆꯥ ꯈꯣꯏꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯕꯗꯨꯗꯗꯤ ꯏꯔꯦꯜ ꯃꯥꯒꯤ ꯆꯤꯝꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯠ ꯍꯥꯏꯔꯛꯏ, "ꯆꯤꯝꯆꯥ, ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯦ. ꯑꯩ ꯆꯤꯝꯆꯥꯗ ꯂꯤꯒꯤ ꯈꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ." "ꯀꯩ ꯋꯥꯔꯤꯅꯣ ꯌꯥꯏ? ꯊꯦꯡꯉꯁꯤꯗꯤ. ꯍꯌꯦꯡ ꯁꯥꯟꯅꯕ ꯌꯥꯕ ꯑꯣꯏꯔꯗꯤ ꯍꯌꯦꯡ ꯑꯗꯨꯝ ꯁꯥꯟꯅꯔꯁꯤ." "ꯀꯨꯏꯔꯣꯏꯌꯦ ꯆꯤꯝꯆꯥ, ꯉꯥꯏꯍꯥꯛꯇꯪꯅꯤ." ꯆꯤꯝꯆꯥꯅ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯏꯁꯨꯛ ꯁꯨꯛꯅ ꯂꯩꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯥ ꯍꯦꯟꯅ ꯅꯥꯕ ꯆꯩꯅꯥ ꯑꯃ ꯐꯥꯎ꯫ ꯆꯤꯝꯆꯥꯅ ꯑꯗꯨꯝ ꯇꯧꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯈꯣꯡꯁꯦ ꯊꯥꯡꯂꯒ ꯆꯠꯄ ꯉꯝꯗꯣꯏꯅꯣ? ꯆꯤꯝꯆꯥꯅ ꯑꯩ ꯊꯕꯛꯇꯨ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯥꯈꯤꯕꯅꯤ꯫ ꯆꯤꯝꯆꯥ." ꯃꯥꯒꯤ ꯌꯥꯏꯒꯤ ꯋꯥꯍꯩ ꯈꯔꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯄꯤꯔꯥꯡꯒꯤ ꯏꯔꯤꯛꯁꯤꯡꯗꯨ ꯈꯖꯥꯏ ꯊꯛꯇ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯛꯂꯤ꯫ ꯆꯂꯩꯃ ꯄꯤꯔꯥꯡꯂꯛꯇ ꯅꯛꯅꯔꯝꯕ ꯀꯅꯥ ꯑꯃꯅ ꯂꯥꯞꯅꯈꯤꯕ ꯃꯤꯀꯨꯞꯇ ꯀꯔꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯒꯅꯤ? ꯊꯃꯣꯏ ꯃꯥꯗꯤ ꯑꯗꯨꯃꯛ ꯀꯥꯏꯕ ꯇꯥꯕꯅꯤ꯫ ꯅꯪꯅ ꯏꯝꯐꯥꯜꯗ ꯂꯩꯈꯤꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯈꯨꯜ ꯑꯁꯤꯗ ꯌꯥꯏꯕꯨ ꯎꯖꯅꯤꯡꯕꯒꯤ ꯑꯋꯥꯕꯗꯣ ꯑꯩ ꯀꯔꯝ ꯈꯥꯡꯒꯅꯤ? ꯏꯆꯤꯟꯁꯤꯅꯗꯤ ꯅꯪꯕꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯕꯁꯨ ꯊꯃꯣꯏꯁꯤꯅꯗꯤ ꯅꯪꯕꯨ ꯈꯥꯝꯃꯤ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯅꯤ? ꯌꯥꯏ, ꯅꯪ ꯆꯠꯇꯕꯗꯤ ꯌꯥꯗꯦ. ꯅꯪ ꯁꯦꯜ ꯇꯥꯟꯗꯕꯗꯤ ꯌꯥꯗꯦ. ꯏꯃꯥꯕꯨ ꯂꯥꯛꯏꯡꯗꯕ ꯌꯥꯗꯦ." ꯏꯔꯦꯜ ꯅꯨꯡꯉꯥꯏꯇꯕ ꯈꯣꯟꯐꯝꯗ ꯃꯥꯒꯤ ꯆꯤꯝꯆꯥꯕꯨ ꯇꯇꯨ ꯇꯇꯨ ꯌꯦꯡꯂꯒ, "ꯆꯤꯝꯆꯥ, ꯑꯩ ꯆꯠꯂꯅꯨꯔꯥ? ꯆꯤꯝꯆꯥꯅ ꯋꯥꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ. ꯑꯩꯁꯨ ꯆꯤꯝꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯦ." ꯀꯞꯂꯝꯕ ꯆꯂꯩꯃ ꯃꯥꯒꯤ ꯌꯥꯏꯒꯤ "ꯆꯠꯂꯅꯨꯔꯥ" ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯁꯤꯟꯊꯔꯝꯕ ꯄꯤꯔꯥꯡ ꯑꯗꯨ ꯃꯈꯨꯠ ꯑꯅꯤ ꯇꯩꯊꯣꯛꯇꯨꯅ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃꯅ ꯂꯩꯇꯦꯡ ꯑꯣꯏ꯫ "ꯌꯥꯏ, ꯅꯪ ꯆꯠꯇꯕ ꯌꯥꯗꯦ. ꯅꯪꯅ ꯆꯠꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯏꯃꯥ ꯂꯥꯏꯌꯦꯡꯒꯅꯤ? ꯌꯥꯏꯅ ꯏꯝꯐꯥꯜꯗ ꯂꯩꯔꯒ ꯁꯦꯜ ꯇꯥꯟꯗꯕ ꯌꯥꯗꯦ. ꯑꯩꯁꯨ ꯅꯨꯄꯤꯅꯤ, ꯃꯩꯆꯥꯛ ꯄꯨꯝꯕ ꯈꯥꯡꯒꯅꯤ." ꯆꯤꯝꯆꯥꯒꯤ ꯑꯋꯥꯕꯁꯤ ꯎꯔꯒ ꯑꯩ ꯀꯔꯝ ꯈꯣꯡꯁꯦ ꯊꯥꯡꯂꯒ ꯆꯠꯄ ꯉꯝꯅꯤ? ꯋꯥꯍꯩ ꯈꯔꯅ ꯈꯣꯡ ꯑꯅꯤꯃꯛ ꯌꯣꯠꯂꯤꯡ ꯑꯃ ꯄꯨꯟꯁꯤꯟꯕꯒꯨꯝꯅ ꯊꯥꯡꯕ ꯉꯝꯂꯣꯏꯗꯧꯔꯦ꯫ ꯆꯤꯝꯆꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯗꯨꯒꯨꯝ ꯅꯪꯒꯤ ꯌꯥꯏꯒꯤ ꯊꯃꯣꯏꯗꯁꯨ ꯃꯥꯒꯤ ꯆꯤꯝꯆꯥꯒ ꯂꯥꯞꯅꯔꯅꯤ ꯈꯟꯕꯗ ꯊꯃꯣꯏꯁꯦ ꯋꯥꯗꯕ ꯅꯠꯇꯦ ꯆꯤꯝꯆꯥ. ꯅꯨꯄꯥ ꯑꯣꯏꯕꯅ ꯊꯃꯣꯏꯁꯤꯗ ꯀꯞꯆꯕꯁꯤ ꯅꯠꯇ ꯑꯍꯦꯟꯕ ꯄꯥꯡꯒꯜꯁꯨ ꯊꯣꯛꯇ꯭ꯔꯤ. ꯃꯄꯥꯜ ꯊꯣꯡꯗꯗꯤ ꯅꯣꯛꯆꯔꯕꯁꯨ ꯊꯃꯣꯏꯁꯤꯗꯗꯤ ꯀꯞꯂꯤꯕꯅꯤ ꯆꯤꯝꯆꯥ. ꯌꯥꯏꯅ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯁꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯥꯏꯅ ꯑꯩꯕꯨꯗꯤ ꯅꯤꯡꯁꯤꯡꯕꯤꯌꯨꯀꯣ. ꯑꯩꯁꯨ ꯌꯥꯏꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯖꯒꯦ. ꯑꯩ ꯀꯞꯄꯔꯣꯏꯌꯦ, ꯈꯥꯡꯂꯒꯦ. ꯌꯥꯏꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯥꯞꯈ꯭ꯔꯁꯨ ꯊꯃꯣꯏ ꯑꯅꯤꯁꯤꯗꯤ ꯑꯗꯨꯝ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯅꯁꯤꯀꯣ ꯌꯥꯏ. ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯈꯔꯁꯤꯅ ꯃꯥꯒꯤ ꯆꯤꯝꯆꯥꯕꯨ ꯃꯊꯥꯗ ꯆꯦꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯅꯤꯡꯉꯤ. ꯆꯂꯩꯃ ꯄꯤꯔꯥꯡꯂꯛꯇ ꯃꯥꯒꯤ ꯌꯥꯏꯗ ꯇꯇꯨ ꯇꯇꯨ ꯌꯦꯡꯂꯒ, "ꯌꯥꯏ, ꯅꯤꯡꯅꯕꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛꯅꯤ. ꯐꯅ ꯂꯥꯞꯅꯔꯕꯁꯨ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯅꯤꯡꯁꯤꯡꯂꯤꯕꯗꯣ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ. ꯌꯥꯏꯅ ꯑꯩꯕꯨ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯆꯤꯝꯆꯥ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯤꯃꯇꯪꯗꯤ ꯌꯥꯏꯅ ꯅꯤꯡꯁꯤꯡꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ. ꯑꯩ ꯌꯥꯏꯕꯨ ꯎꯅꯤꯡꯕꯒꯤ ꯈꯧꯂꯥꯡꯕꯗꯣ ꯌꯥꯏꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯂꯣꯏꯅꯃꯛ ꯀꯥꯎꯖꯒꯦ." ꯏꯔꯦꯜ ꯃꯥꯒꯤ ꯆꯤꯝꯆꯥꯕꯨ ꯃꯊꯥꯗ ꯆꯦꯅ ꯀꯣꯟꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯏꯇꯞ ꯇꯞꯅ ꯅꯨꯡꯉꯥꯏꯇꯕ ꯈꯣꯟꯐꯝꯗ, "ꯑꯩꯒꯤ ꯆꯤꯝꯆꯥꯒꯤ ꯃꯐꯝꯗꯒꯤ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯅ ꯂꯥꯞꯅꯈ꯭ꯔꯕꯁꯨ ꯊꯃꯣꯏꯁꯤꯗꯤ ꯑꯩꯒꯤ ꯆꯤꯝꯆꯥꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯒꯅꯤ. ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯩꯒꯤ ꯆꯤꯝꯆꯥꯕꯨ ꯅꯤꯡꯁꯤꯡꯒꯅꯤ."
ꯑꯩ ꯆꯤꯝꯆꯥꯗ ꯇꯣꯏꯅ ꯐꯥꯎ ꯐꯥꯎꯔꯛꯀꯅꯤ꯫ ꯆꯂꯩꯃ ꯁꯤꯟꯊꯔꯛꯂꯤꯕ ꯂꯝꯍꯦꯟꯕꯤ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯅ ꯃꯥꯒꯤ ꯌꯥꯏꯗ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯌꯥꯏ, ꯑꯩꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯄꯤꯛꯁꯤꯜꯂꯤ꯫ ꯑꯩꯅ ꯌꯥꯏꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯕꯒꯤꯔ ꯈꯪꯗꯦ, ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯕꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯅꯕ ꯖꯥꯠꯂ? ꯌꯥꯏꯕꯨ ꯎꯕ ꯐꯪꯉꯔꯣꯏ ꯈꯟꯕꯗ ꯑꯩ ꯈꯣꯡꯖꯦꯜ ꯌꯥꯡꯕ ꯃꯇꯝ ꯃꯥꯒꯤ ꯖꯦꯜꯁꯦ ꯐꯥꯗꯨꯅ ꯊꯝꯅꯤꯡꯉꯤ, ꯌꯥꯏꯕꯨ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈꯤꯗꯅꯕ꯫ ꯏꯔꯦꯜ ꯆꯂꯩꯃꯒꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯆꯦꯅ ꯄꯥꯏꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯆꯤꯝꯆꯥꯒ ꯑꯩꯒ ꯂꯥꯞꯅꯔꯕꯁꯨ ꯆꯤꯝꯆꯥꯗ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯆꯤꯝꯆꯥ꯫ ꯆꯤꯝꯆꯥꯗ ꯅꯨꯡꯃꯥꯏꯅ ꯋꯥꯈꯜ ꯁꯣꯟꯊꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯈꯣꯡꯁꯦ ꯊꯥꯡꯂꯒ ꯆꯠꯄ ꯉꯝꯗꯣꯏꯅꯣ? ꯆꯂꯩꯃ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯅ ꯃꯥꯏꯊꯣꯡꯗ ꯑꯁꯦꯡꯕ ꯃꯤꯅꯣꯛꯅ ꯂꯩꯇꯦꯡ ꯑꯣꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯀꯞꯄꯔꯣꯏ ꯌꯥꯏ, ꯅꯨꯡꯇꯤꯒꯤ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯔꯒ ꯂꯣꯏꯔꯦ꯫ ꯌꯥꯏ, ꯊꯦꯡꯖꯤꯜꯂꯦ, ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯅꯕ ꯇꯧꯔꯒꯦ꯫ ꯁꯦ, ꯂꯥꯇꯦꯟꯁꯦ ꯅꯪ ꯄꯥꯏꯈ꯭ꯔꯣ꯫ ꯍꯥꯏꯔꯒ ꯂꯥꯇꯦꯟꯗꯨ ꯏꯔꯦꯜꯒꯤ ꯃꯉꯣꯟꯗ ꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯀꯣꯟꯊꯣꯡꯒꯤ ꯋꯥꯗꯨ ꯁꯠꯇꯣꯛꯇꯨꯅ ꯃꯥꯒꯤ ꯌꯥꯏꯗ ꯆꯪꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯌꯥꯏꯈꯣꯝꯕ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯔꯨꯕꯅ ꯑꯍꯤꯡ ꯇꯨꯝꯂꯛꯇꯕꯒꯤ ꯃꯁꯥꯁꯨ ꯇꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯋꯥꯕꯅ ꯄꯣꯞ ꯇꯥꯔꯕꯅꯤ꯫ ꯒꯥꯔꯤꯗꯣ ꯒꯔꯥꯖꯇ ꯐꯠ ꯈꯥꯝꯂꯝꯗꯨꯅ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯃꯁꯥꯗꯨ ꯌꯥꯝ ꯆꯣꯛꯊꯕ ꯃꯑꯣꯡꯗ ꯁ꯭ꯇꯦꯌꯔꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯊꯣꯡꯗꯨ ꯍꯥꯡꯅꯕ ꯍꯣꯠꯅꯩ꯫ ꯇꯟꯖꯥꯗꯨꯗ ꯈꯥꯕ ꯃꯌꯥꯝꯕꯗꯨ ꯎꯕꯗ ꯏꯇꯞ ꯇꯞꯅ ꯃꯌꯥꯝꯕꯕꯨ ꯀꯧꯔꯛꯏ꯫ ꯇꯥꯃꯣ ꯍꯟꯕꯤꯔꯛꯑꯕꯣ? ꯑꯩ ꯇꯥꯃꯣꯒꯤ ꯀꯣꯐꯤ ꯁꯦꯝꯃꯛꯀꯦ꯫ ꯍꯜꯂꯛꯏ ꯁꯅꯥ, ꯁꯦꯝꯃꯣ ꯑꯩꯒꯤ ꯔꯨꯝꯁꯤꯗ ꯄꯨꯈꯠꯂꯣ, ꯑꯩ ꯏꯁꯥꯁꯦ ꯁꯦꯡꯗꯣꯛꯑꯒ ꯉꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯌꯥꯏꯈꯣꯝꯕ ꯃꯁꯥꯗꯨ ꯈꯖꯤꯛ ꯇꯦꯛꯈꯠꯅꯕ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯁꯦꯡꯗꯣꯛꯄ ꯑꯣꯏꯅ ꯕꯥꯠꯔꯨꯝꯗꯨ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯁꯥꯋꯔꯗꯨ ꯇꯥꯞꯊꯥꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯆꯣꯠꯍꯜꯂꯤ꯫ ꯌꯥꯏꯈꯣꯝꯕ ꯃꯃꯤꯠꯇꯨ ꯐꯠ ꯎꯏꯁꯤꯟꯕ ꯃꯤꯀꯨꯞꯇ ꯀꯗꯣꯝꯗꯒꯤ ꯍꯨꯝꯖꯤꯜꯂꯛꯄ ꯁꯥꯍꯣꯝꯅꯅꯣ ꯈꯪꯍꯧꯗꯦ꯫ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯂꯂꯩꯃꯒꯤ ꯁꯛꯇꯝꯗꯨ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠ ꯑꯃꯗꯤ ꯋꯥꯈꯜꯗ ꯐꯠ ꯆꯣꯡꯊꯣꯛꯈꯤꯕ꯫ ꯌꯥꯏꯈꯣꯝꯕ ꯃꯃꯥꯏꯗꯨ ꯐꯠ ꯇꯩꯊꯣꯛꯂꯒ ꯃꯆꯤꯟꯗ ꯅꯣꯛꯃꯤ ꯁꯨꯝ ꯁꯣꯜꯂꯛꯏ꯫ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯑꯉꯥꯡ ꯃꯥꯕꯨ ꯁꯨꯝ ꯅꯤꯡꯁꯤꯡꯂꯤꯕ? ꯑꯗꯨꯒ ꯊꯃꯣꯏꯁꯤꯅ ꯀꯩꯒꯤ ꯃꯥꯕꯨ ꯎꯅꯤꯡꯕ ꯐꯥꯎꯔꯤꯕ? ꯑꯩꯕꯨ ꯇꯁꯦꯡꯅ ꯑꯉꯥꯡꯗꯨꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯖꯥꯠꯂ? ꯈꯪꯗ꯭ꯔꯦꯗ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯌꯥꯏꯈꯣꯝꯕ꯫ ꯑꯗꯨꯒ ꯃꯁꯥ ꯄꯨꯝꯕ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯕꯥꯠꯔꯨꯝꯗꯩ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯕꯦꯗꯇꯨꯗ ꯐꯝꯊꯗꯨꯅ ꯆꯣꯠꯂꯤꯕ ꯃꯁꯝ ꯑꯗꯨ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯇꯟꯖꯥꯗꯨꯗ ꯈꯥꯕ ꯃꯥꯁꯨ ꯀꯣꯐꯤ ꯀꯞ 2 ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯇꯥꯃꯣ, ꯀꯣꯐꯤ ꯁꯤꯗ ꯂꯩꯔꯤ꯫ ꯌꯥꯏꯈꯣꯝꯕ ꯃꯥꯁꯨ ꯃꯅꯥꯎ ꯅꯨꯄꯥꯅ ꯄꯨꯔꯛꯏꯕ ꯀꯣꯐꯤꯗꯨ ꯂꯧꯅ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯗꯤ ꯀꯗꯥꯏ ꯆꯠꯈꯤ ꯁꯅꯥ? ꯇꯥꯃꯣ, ꯕꯕꯥꯗꯣ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯃꯤ ꯎꯅꯕ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯒ ꯋꯥꯡꯈꯩꯒꯤ ꯐꯥꯔꯝꯗꯨꯗꯁꯨ ꯆꯪꯉꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥ, ꯕꯕꯥꯁꯨ ꯑꯍꯜ ꯑꯣꯏꯔꯛꯑꯕꯅꯤ, ꯅꯪꯅ ꯆꯠꯊꯣꯛꯇꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯗꯤ ꯅꯪꯒ ꯈꯔ ꯆꯠꯃꯤꯟꯅꯕ ꯌꯥꯗ꯭ꯔꯣ? ꯇꯥꯃꯣ, ꯑꯩꯗꯤ ꯊꯕꯛ ꯆꯠꯊꯣꯛꯏ, ꯑꯗꯣ ꯇꯥꯃꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ꯫ ꯌꯥꯏꯈꯣꯝꯕ ꯈꯥꯕꯅ ꯀꯩꯒꯨꯝꯕ ꯑꯃ ꯃꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯈꯥꯕꯅ ꯎꯠꯂꯤꯕ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯑꯣꯡꯁꯤꯅ ꯈꯪꯕ ꯉꯝꯈ꯭ꯔꯕꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯌꯨꯗꯅ ꯁꯅꯥ, ꯀꯩ ꯋꯥꯅꯣ? ꯑꯩꯅ ꯐꯥꯔꯝ ꯑꯃ ꯁꯥꯁꯦ ꯍꯥꯏꯕꯗꯣ ꯇꯥꯃꯣ, ꯆꯞ ꯆꯥꯕ ꯃꯐꯝ ꯑꯃꯗꯤ ꯂꯩꯍꯧꯔꯦ, ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ? ꯇꯥꯃꯣꯒ ꯋꯥꯁꯨ ꯈꯟꯅꯅꯤꯡꯕ꯫ ꯅꯪꯅ ꯅꯍꯥꯟ ꯌꯦꯡꯂꯨꯕ ꯈꯨꯜꯗꯨꯗꯔꯣ? ꯑꯧ ꯃꯥꯅꯤ ꯇꯥꯃꯣ꯫ ꯍꯣꯔꯦꯟ ꯕꯕꯥ ꯍꯜꯂꯛꯑꯒ ꯄꯨꯟꯅ ꯈꯟꯅꯔꯁꯤ꯫ ꯑꯩꯅ ꯌꯥꯔꯒꯁꯨ ꯕꯕꯥꯅ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯂꯦꯞꯆꯔꯦ, ꯑꯩꯒꯤꯗꯤ ꯕꯕꯥꯅ ꯌꯥꯔꯗꯤ ꯌꯥꯔꯦ꯫ ꯍꯣꯏ ꯇꯥꯃꯣ, ꯑꯩ ꯇꯥꯃꯣꯒꯤ ꯆꯥꯛ ꯁꯦꯝꯍꯜꯂꯛꯀꯦ ꯅꯦꯅꯦꯗ ꯍꯥꯏꯔꯒ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯈꯥꯕꯗꯣ ꯍꯔꯥꯎ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯏꯈꯣꯝꯕ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯕꯅ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯇꯧꯒꯗꯧꯔꯤ ꯍꯥꯏꯕ ꯃꯥ ꯍꯥꯟꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯂꯂꯩ ꯃꯃꯥꯗꯨ ꯚꯥꯅꯨꯅ ꯆꯥꯛ ꯏꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯦ ꯆꯥꯛꯈꯣꯝ ꯁꯦꯝꯃꯒ ꯆꯥꯁꯤꯜꯂꯨ꯫ ꯅꯤꯅꯦ, ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ, ꯑꯩ ꯏꯁꯥꯁꯦ ꯏꯅꯝ ꯅꯝꯁꯤꯜꯂꯦꯕ, ꯃꯄꯥꯟꯗ ꯉꯥꯏꯍꯥꯛꯇ ꯐꯝꯅꯤꯡꯉꯤ꯫ ꯃꯄꯥꯟꯒꯤ ꯒꯥꯔꯗꯦꯟ ꯃꯆꯥꯁꯤꯗꯅꯦ ꯉꯥꯏꯍꯥꯛ ꯐꯝꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯪꯕꯣ? ꯉꯥꯏꯈꯣ, ꯅꯦꯅꯦ ꯈꯨꯠꯁꯦ ꯍꯥꯝꯗꯣꯛꯈꯤꯒꯦ, ꯑꯗꯨꯒ ꯄꯨꯟꯅ ꯊꯣꯛꯑꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯚꯥꯅꯨ ꯑꯃꯗꯤ ꯂꯂꯩꯃ ꯌꯨꯝꯗꯨꯒꯤ ꯅꯥꯀꯟꯒꯤ ꯒꯥꯔꯗꯦꯟ ꯃꯆꯥꯗꯨꯗ ꯊꯣꯛꯂꯛꯏ꯫
ꯂꯂꯩꯃ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯆꯤꯡꯈꯠꯇꯨꯅ ꯍꯣꯟꯗꯣꯛꯂꯕ ꯇꯨꯡꯗ ꯕꯥꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯦ, ꯅꯤꯅꯦ, ꯁꯨꯃꯥꯏꯅ ꯑꯁꯪ ꯑꯃꯥꯟ ꯎꯕꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯏꯪꯉꯤ, ꯏꯁꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯧꯅ ꯇꯧꯏ, ꯏꯁꯥꯁꯨ ꯌꯥꯝ ꯇꯦꯛꯈꯠꯂꯦ. ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯃꯍꯧꯁꯥ ꯃꯥꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯁꯤꯅꯅꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯍꯜꯂꯤꯕꯅꯤ. ꯃꯍꯧꯁꯥ ꯃꯈꯣꯏꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝꯁꯤꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏꯗꯧꯔꯤꯅꯤ. ꯃꯍꯧꯁꯥꯒ ꯑꯩꯈꯣꯏꯒ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯑꯁꯤꯒ ꯑꯆꯦꯠꯄ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯑꯃ ꯂꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯒꯗꯕꯅꯤ. ꯑꯗꯣ ꯏꯆꯥꯕꯨ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ? ꯑꯧ, ꯅꯨꯡꯉꯥꯏꯔꯤꯅꯤꯅꯦ. ꯅꯪꯒꯤ ꯀꯣꯂꯦꯖ ꯀꯥꯕꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯅꯕ ꯅꯪꯕꯨ ꯁꯦꯟꯅꯅꯕ ꯏꯕꯨꯡꯉꯣ ꯑꯃ ꯉꯁꯤ ꯍꯌꯦꯡꯁꯤꯗꯅꯦ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯑꯗꯨꯒ ꯅꯪꯁꯨ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯔꯗꯧꯕꯅꯤ. ꯀꯅꯥꯅꯣ ꯍꯥꯏꯁꯤꯅꯤꯅꯦ? ꯅꯪꯕꯨ ꯅꯦꯅꯦꯅ ꯍꯥꯏꯔꯒ ꯃꯁꯛ ꯈꯪꯒꯗ꯭ꯔꯅꯦ? ꯑꯩꯅ ꯈꯪꯕ ꯃꯤꯔꯣꯅꯤꯅꯦ? ꯂꯂꯩꯃ ꯌꯥꯝ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅꯅꯤ ꯃꯥꯅ ꯍꯪꯂꯛꯂꯤꯕꯗꯨ. ꯑꯗꯨꯕꯨꯔꯣ, ꯅꯣꯡꯃ ꯑꯁꯨꯝ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯒꯦ ꯇꯧꯔꯤꯉꯩ ꯏꯃꯨꯡꯂꯣꯝꯗꯒꯤ ꯙꯅꯕꯤꯔꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯕꯥꯅꯨ ꯃꯥꯒꯤ ꯅꯥꯀꯣꯡ ꯑꯅꯤꯗ ꯇꯥꯔꯛꯏ. ꯅꯪ ꯕꯕꯥꯒꯤ ꯆꯥꯛ ꯄꯤꯕ ꯀꯥꯎꯔꯤꯗꯅ ꯑꯩꯗꯤ. ꯅꯪ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨ, ꯑꯩ ꯅꯪ ꯕꯕꯥꯒꯤ ꯆꯥꯛ ꯑꯝꯇ ꯄꯤꯔꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯥꯅꯨꯗꯨ ꯏꯐꯤꯡ ꯐꯤꯡꯅ ꯏꯃꯨꯡꯂꯣꯝ ꯇꯝꯅ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ. ꯂꯂꯩꯃ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯈꯪꯅꯤꯡꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ. ꯁꯣꯝꯗꯅ ꯈꯥꯕ ꯃꯥꯒꯤ ꯔꯨꯝꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯇꯦꯕꯜꯗꯨꯗ ꯍꯩꯗꯨꯅ ꯊꯝꯂꯤꯕ ꯌꯨ ꯒ꯭ꯂꯥꯁꯇꯨ ꯄꯥꯏꯈꯠꯇꯨꯅ ꯊꯛꯆꯤꯟꯅꯕ ꯍꯣꯠꯅꯩ. ꯃꯈꯨꯠꯇ ꯊꯛꯄ ꯂꯣꯏꯗ꯭ꯔꯤꯕ ꯆꯨꯔꯨꯞ ꯑꯗꯨꯁꯨ ꯈꯨꯠꯁꯥ ꯑꯅꯤꯗꯨꯅꯁꯨ ꯆꯞꯂꯤ. ꯌꯨ ꯒ꯭ꯂꯥꯁꯇꯨ ꯊꯛꯆꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯅꯣꯡꯈꯠꯇꯨꯅ ꯂꯩ. ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯤ ꯃꯃꯤꯁꯨ ꯇꯥꯏ. ꯈꯥꯕ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯅꯥꯒꯨꯝ. ꯃꯅꯤꯡ ꯇꯧꯔꯤ ꯃꯥ. ꯙꯤꯔꯦꯟ ꯑꯃꯗꯤ ꯌꯥꯏꯈꯣꯝꯕ ꯃꯥꯒꯤ ꯊꯕꯛ ꯆꯠꯊꯣꯛꯅꯈꯤꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯅꯕ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯈꯥꯕꯕꯨ ꯀꯤꯕꯅ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯅꯗꯦ. ꯈꯥꯕ ꯃꯥꯏꯊꯣꯡꯒꯨꯝꯕ ꯁꯨꯞꯆꯤꯟꯅꯗꯨꯅ ꯃꯆꯤꯟꯗ ꯋꯥꯍꯩ ꯈꯔ ꯁꯣꯜꯂꯛꯏ. ꯑꯁꯤꯐꯥꯎꯕ ꯑꯩꯅ ꯄꯥꯝꯈꯤꯕ ꯑꯝꯇ ꯐꯪꯗꯅ ꯇꯣꯛꯈꯤ. ꯅꯨꯄꯤ ꯃꯥꯅꯒꯁꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯁꯥꯏ. ꯈꯪꯉꯦ, ꯈꯥꯕ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯃꯨꯟꯅ ꯈꯪꯍꯟꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ. ꯅꯣꯏꯒꯤ ꯈꯨꯟꯗꯨꯗ ꯐꯥꯝ ꯑꯃ ꯁꯥꯕ ꯄꯥꯝꯂꯤꯕꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯊꯕꯛ ꯄꯨꯝꯕ ꯄꯥꯡꯊꯣꯛꯄ ꯌꯥꯅꯕꯅꯤ. ꯑꯩꯅ ꯈꯟꯈꯤꯕ, ꯑꯩꯅ ꯅꯤꯡꯈꯤꯕ ꯑꯝꯇ ꯐꯪꯗꯅ ꯇꯣꯛꯇꯕ ꯈꯥꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯃꯨꯟꯅ ꯈꯪꯍꯟꯒꯦ. ꯇꯥꯟꯖꯥꯗꯨꯗ ꯔꯨꯝꯒꯤ ꯊꯣꯡꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯛꯏ. ꯈꯥꯕ ꯃꯩ ꯌꯥꯎꯔꯤꯕ ꯆꯨꯔꯨꯞ ꯑꯗꯨ ꯐꯠ ꯃꯨꯊꯠꯂꯤ. ꯇꯦꯕꯜꯗ ꯏꯆꯥꯏ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯌꯨꯁꯤꯡ ꯑꯗꯨꯁꯨ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯩ. ꯊꯣꯡ ꯑꯗꯨ ꯑꯗꯨꯃ ꯀꯣꯛ ꯊꯤꯟꯕ ꯊꯣꯛꯇꯦ. ꯃꯄꯥꯅ ꯀꯧꯔꯛꯏ. ꯁꯅꯥ, ꯏꯄꯥꯒꯤ ꯁꯅꯥ, ꯇꯥꯕ꯭ꯔꯅꯤ ꯅꯪꯕꯣ? ꯙꯤꯔꯦꯟ ꯃꯥꯅ ꯀꯧꯔꯛꯄꯅꯤ. ꯈꯥꯕ ꯔꯨꯝ ꯃꯅꯨꯡꯗꯒꯤ ꯈꯨꯝꯂꯛꯏ. ꯇꯥꯔꯦ ꯕꯕꯥ. ꯊꯣꯡꯁꯦ ꯍꯥꯡꯉꯨꯗꯅ. ꯕꯕꯥ, ꯑꯩ ꯁꯤꯗ ꯊꯕꯛ ꯑꯃ ꯇꯧꯔꯤ. ꯕꯕꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ, ꯑꯩ ꯊꯣꯛꯂꯛꯑꯒꯦ. ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯄꯥꯒꯤ ꯁꯅꯥ ꯅꯪꯁꯦ. ꯅꯪꯒꯤ ꯇꯥꯃꯣꯅ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯣ ꯈꯟꯅꯁꯦ ꯍꯥꯏꯍꯧꯔꯤ. ꯅꯪ ꯑꯝꯇ ꯀꯨꯝꯂꯛꯎꯀꯣ. ꯍꯣꯏ ꯕꯕꯥ, ꯑꯩ ꯀꯨꯝꯃꯛꯑꯒꯦ. ꯕꯕꯥꯒ ꯇꯥꯃꯣꯒ ꯂꯩꯕꯤꯔꯝꯃꯣ. ꯀꯔꯝꯕ ꯃꯇꯝꯗ ꯍꯜꯂꯛꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯦ ꯃꯄꯥ ꯃꯥꯗꯤ. ꯃꯌꯥꯝꯕꯁꯦ ꯈꯥꯕꯅ. ꯈꯥꯕꯁꯨ ꯃꯆꯤꯟꯗ ꯍꯥꯏꯔꯛꯏ. ꯀꯔꯝ ꯀꯥꯟꯗꯕꯨ ꯍꯜꯂꯛꯏꯅꯣ ꯈꯪꯍꯧꯗꯦ. ꯑꯛꯇ ꯅꯨꯡꯉꯥꯏꯒꯦ ꯇꯧꯕꯁꯦ ꯍꯦꯛꯇ ꯌꯥꯗꯦꯕ. ꯈꯥꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯥꯁꯨ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯄꯥꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯇꯝꯅ ꯀꯨꯝꯊꯔꯛꯏ. ꯈꯥꯕ ꯃꯥꯅ ꯀꯨꯝꯂꯛꯄꯗ ꯃꯄꯥ ꯑꯃꯗꯤ ꯃꯌꯥꯝꯕ ꯑꯅꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯈꯥꯕ ꯀꯨꯝꯂꯛꯄ ꯎꯕꯗ ꯙꯤꯔꯦꯟ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯩꯗꯧꯔꯒ ꯂꯩꯔꯨꯒꯦ? ꯋꯥ ꯑꯝꯇ ꯈꯟꯅꯁꯤ ꯍꯥꯏꯕꯁꯤꯗ. ꯑꯩꯗꯣ ꯊꯕꯛ ꯑꯃ ꯄꯥꯏꯁꯤꯜꯂꯨꯔꯕ, ꯑꯗꯨꯒꯤ ꯂꯣꯏꯁꯤꯜꯂꯝꯕꯅꯤ ꯕꯕꯥ. ꯙꯤꯔꯦꯟ ꯈꯥꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ. ꯂꯝ ꯃꯄꯨ ꯑꯃꯗꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯤꯕ ꯁꯅꯥ? ꯑꯗꯨꯒꯤꯗꯤ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯟꯅꯕ ꯂꯣꯏꯔꯦ ꯕꯕꯥ. ꯑꯩꯈꯣꯏꯅ ꯁꯥꯕ ꯍꯧꯒꯗꯕꯗꯨꯇ ꯉꯥꯏꯔꯕꯅꯤ. ꯃꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅꯗꯤ ꯌꯥꯝ ꯐꯩꯌꯦꯅ ꯍꯥꯏꯍꯧꯏ ꯕꯕꯥ. ꯑꯊꯨꯕꯗ ꯁꯥꯟꯅꯕ ꯇꯧꯁꯤ. ꯌꯥꯏꯈꯣꯝꯕ ꯈꯥꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯐꯥꯔꯝꯗꯨꯗ ꯅꯪ ꯀꯩꯀꯩ ꯇꯧꯒꯦ ꯈꯜꯂꯤꯕ? ꯈꯥꯕ ꯉꯥꯏꯍꯥꯛ ꯏꯒꯥ ꯇꯧꯗꯨꯅ ꯂꯩ. ꯈꯪꯍꯧꯗ ꯍꯪꯂꯛꯄ ꯃꯌꯥꯝꯕꯒꯤ ꯋꯥꯍꯪꯗ. ꯇꯥꯃꯣ, ꯃꯇꯝ ꯃꯇꯝꯒꯤ ꯆꯥꯅꯕ ꯄꯣꯠ ꯆꯩ ꯊꯥꯕ, ꯑꯗꯩ ꯉꯥꯁꯨ ꯌꯣꯛꯀꯦꯅ ꯈꯜꯂꯤ. ꯑꯗꯩ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯣꯏꯕ ꯃꯅꯥ ꯃꯁꯤꯡꯁꯨ ꯊꯥꯕ ꯄꯥꯝꯃꯤ. ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯨꯁꯨ ꯑꯗꯨꯗ ಥꯕꯛ ꯄꯤꯕ ꯌꯥꯔꯅꯤ. ꯑꯗꯩ ꯈꯔ ꯂꯩꯔꯒ ꯐꯦꯛꯇ꯭ꯔꯤ ꯑꯃꯁꯨ ꯂꯤꯡꯈꯠꯄ ꯌꯥꯒꯗ꯭ꯔꯥ ꯈꯜꯂꯦ ꯇꯥꯃꯣ.
ꯅꯪꯅ ꯁꯦꯡꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯊꯕꯛ ꯄꯤꯕ ꯉꯝꯃꯗꯤ ꯌꯥꯝꯅ ꯐꯩ. ꯑꯗꯨꯒ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯧꯔꯗꯤ ꯅꯌꯥꯝꯕꯗꯤ ꯏꯅꯥꯎ ꯑꯣꯏꯔꯁꯨ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏꯀꯣ ꯁꯅꯥ. ꯑꯁ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯃ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯇꯥꯔꯕꯅꯤ ꯇꯥꯃꯣ. ꯑꯩꯅ ꯐꯥꯔꯝ ꯑꯃ ꯁꯥꯁꯦꯒ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤꯁꯨ ꯏꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯅꯤꯡꯕꯩꯅꯤ ꯇꯥꯃꯣ. ꯐꯩ ꯐꯩ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯛꯑꯗꯤ. ꯑꯁꯨꯝ ꯃꯄꯥ ꯃꯆꯥ ꯃꯈꯣꯏꯒꯨꯝ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯀꯨꯞꯅ ꯈꯟꯅꯈꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯏꯔꯦꯜ ꯃꯥꯒꯤ ꯆꯤꯝꯆꯥꯒ ꯍꯦꯛ ꯎꯅꯐꯝ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯉꯥꯏꯔꯤ. ꯅꯍꯥꯟ ꯃꯈꯩꯗꯤ ꯆꯤꯝꯆꯥꯅ ꯃꯥꯕꯨ ꯉꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯔꯦꯜ ꯃꯥꯅ ꯆꯤꯝꯆꯥ ꯉꯥꯏꯔꯤ. ꯏꯔꯦꯜ ꯃꯥꯒꯤ ꯆꯤꯝꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ. ꯑꯁꯨꯝ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯍꯔꯥꯎꯅ ꯃꯪꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯆꯤꯝꯆꯥꯅ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯈꯤꯕ ꯈꯪꯍꯧꯗ꯭ꯔ ꯃꯥꯜꯂꯤ ꯏꯔꯦꯜꯗꯨ. ꯃꯥꯒꯤ ꯆꯤꯝꯆꯥꯅ ꯐꯠ ꯅꯨꯡꯁꯤꯅ ꯇꯞꯅ ꯀꯧꯔꯛꯏ. ꯌꯥꯏ. ꯆꯂꯩꯃ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯥꯒꯤ ꯌꯥꯏꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯔꯛꯏ. ꯀꯩꯗꯧꯔꯦ ꯏꯐꯤꯡ ꯐꯤꯡꯉꯤꯗꯤ? ꯀꯩꯁꯨ ꯇꯧꯗꯦ. ꯑꯩꯒꯤ ꯆꯤꯝꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯁꯦ ꯍꯦꯛ ꯎꯕꯒꯅꯦ ꯋꯥꯈꯜꯗ ꯂꯩꯔꯝꯕ ꯑꯋꯥꯕꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯀꯥꯎꯈꯤ. ꯉꯁꯤꯗꯤ ꯑꯩꯒꯤ ꯆꯤꯝꯆꯥꯁꯦ ꯌꯥꯝ ꯐꯖꯩ. ꯂꯩ ꯅꯥꯆꯣꯝꯗꯨꯅꯁꯨ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯄꯤ. ꯅꯨꯄꯤ ꯑꯃꯒꯤ ꯅꯥꯞꯄꯗ ꯅꯥꯆꯣꯝ ꯃꯥꯅ ꯇꯥꯡꯖꯕꯗ ꯅꯨꯄꯤꯗꯨꯒꯤ ꯃꯒꯨꯟ ꯍꯥꯞꯄꯤ ꯍꯥꯏꯅꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯥꯆꯣꯝꯁꯤꯗ ꯇꯥꯡꯖꯕꯅꯤꯀꯣ. ꯅꯠꯇꯦꯗ ꯆꯤꯝꯆꯥ, ꯆꯤꯝꯆꯥꯅ ꯐꯖꯕꯩꯅꯤ. ꯅꯥꯆꯣꯝꯁꯤꯅ ꯆꯤꯝꯆꯥꯗ ꯇꯥꯡꯖꯕꯅꯤ. ꯑꯩꯒꯤ ꯆꯤꯝꯆꯥꯅ ꯅꯥꯆꯣꯝꯁꯤꯗ ꯇꯥꯡꯖꯕ ꯅꯠꯇꯦ. ꯌꯥꯔꯦ ꯌꯥꯏ. ꯑꯗꯣ ꯅꯪ ꯍꯌꯦꯡ ꯆꯠꯂꯗꯣꯏꯔꯥ? ꯆꯠꯂꯅꯤ. ꯑꯩ ꯍꯌꯦꯡ ꯆꯠꯂꯅꯤ. ꯑꯗꯣ ꯆꯤꯝꯆꯥ ꯅꯪ ꯍꯣꯔꯦꯟ ꯑꯩꯈꯣꯏꯗ ꯑꯝꯇ ꯂꯥꯛꯎꯗꯅ. ꯑꯩ ꯆꯠꯂꯝꯗꯥꯏꯒꯤ ꯆꯥꯛ ꯑꯃꯁꯨ ꯆꯥꯃꯤꯟꯅꯁꯦ. ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯖ ꯆꯂꯩꯃ ꯑꯁꯦꯡꯕ ꯃꯤꯅꯣꯛꯅ ꯂꯩꯇꯦꯡ ꯑꯣꯏꯗꯨꯅ ꯍꯥꯏꯔꯛꯏ. ꯍꯣꯔꯦꯟ ꯂꯥꯛꯀꯦ ꯌꯥꯏ. ꯑꯩ ꯄꯨꯒꯗꯕ ꯐꯤꯔꯣꯜꯗꯨꯁꯨ ꯑꯩꯒ ꯈꯟꯗꯣꯛꯃꯤꯟꯅꯔꯁꯤ. ꯍꯣꯏ ꯆꯤꯝꯆꯥ. ꯑꯩ ꯆꯪꯉꯒꯦꯀꯣ ꯌꯥꯏ. ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯅ ꯂꯥꯛꯑꯒꯦ. ꯐꯣꯟꯗ ꯍꯥꯏꯔꯛꯎꯀꯣ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ. ꯍꯣꯏ ꯌꯥꯏ. ꯆꯪꯉꯒꯦꯀꯣ. ꯉꯥꯏꯈꯣ ꯆꯤꯝꯆꯥ. ꯅꯪ ꯀꯃꯥꯏꯅ ꯑꯃꯨꯛ ꯅꯊꯟ ꯍꯟꯈꯤꯗꯣꯏꯅꯣ? ꯑꯩ ꯊꯤꯟꯒꯦꯁꯦ. ꯑꯩꯒꯤ ꯁꯥꯏꯀꯜ ꯌꯥꯎꯔꯤꯁꯤꯗꯤ. ꯑꯁꯤꯗ ꯂꯩꯔꯕ ꯈꯣꯏꯌꯨꯝꯁꯤꯕꯨ ꯌꯥꯏ ꯅꯪꯁꯤꯗꯤꯕ. ꯂꯥꯛꯑꯣ ꯀꯥꯈꯠꯂꯨ ꯆꯤꯝꯆꯥ. ꯑꯁꯨꯝ ꯏꯔꯦꯜ ꯃꯥꯒꯤ ꯆꯤꯝꯆꯥꯕꯨ ꯀꯣꯟꯊꯣꯡ ꯐꯥꯎꯅ ꯊꯤꯟꯕꯤꯔꯨꯔꯕ ꯇꯨꯡꯗ ꯏꯔꯦꯜ ꯃꯥꯁꯨ ꯌꯨꯝꯂꯣꯝ ꯇꯝꯅ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯑꯣꯠꯇꯨꯅ ꯊꯧꯈ꯭ꯔꯦ. ꯑꯁꯣꯝꯗꯅ ꯕꯥꯅꯨ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯑꯅꯤꯗꯨ ꯂꯂꯩꯃꯒꯤ ꯃꯅꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ. ꯂꯂꯩꯃ ꯃꯥꯁꯨ ꯑꯗꯨꯃꯛ ꯇꯥꯏ ꯃꯕꯣꯛ ꯑꯃꯗꯤ ꯕꯥꯅꯨꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ. ꯏꯔꯦꯜꯗꯣ ꯍꯌꯦꯡꯗꯒꯤ ꯂꯥꯛꯑꯒꯦꯅ ꯉꯁꯥꯏ ꯅꯣꯏꯒꯤ ꯁꯔꯗ ꯄꯥꯎ ꯐꯥꯎꯔꯛꯑꯕ ꯃꯥꯜꯂꯤ. ꯐꯔꯦꯅꯦ ꯏꯆꯦ ꯑꯗꯨꯗꯤ. ꯂꯂꯩꯃꯁꯨ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯕ ꯌꯥꯔꯤꯗꯨꯗꯤ. ꯌꯥꯔꯦ ꯌꯥꯔꯦ. ꯁꯦꯁꯟꯁꯨ ꯍꯧꯗꯧꯔꯦ ꯍꯥꯏꯅ ꯇꯥꯏ. ꯃꯇꯥꯡ ꯌꯥꯝ ꯆꯥꯔꯦꯅꯦ ꯏꯆꯦ ꯑꯗꯨꯗꯤ. ꯆꯥꯔꯦ. ꯑꯩꯒꯤ ꯏꯁꯨꯁꯦ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯕꯗꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯂꯩꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯕ ꯍꯣꯠꯅꯩ. ꯏꯁꯨ ꯊꯣꯏꯕꯤ ꯅꯪꯕꯨ ꯆꯥꯛꯀ ꯂꯥꯝꯃꯕ꯭ꯔꯅꯦ? ꯂꯂꯩꯃ ꯌꯦꯡꯈꯤꯕ ꯑꯃꯗ ꯑꯗꯨꯃꯛ ꯌꯦꯡꯉꯤ. ꯑꯗꯨꯒ ꯁꯨꯝ ꯍꯥꯏꯔꯛꯏ. ꯕꯣꯕꯣꯛ ꯈꯣꯏꯅꯤꯅꯦ ꯑꯩꯈꯣꯏ ꯆꯥꯊꯣꯛꯄꯤꯔꯨꯔꯣ. ꯑꯩꯗꯤ ꯆꯥꯅꯤꯡꯗꯦ. ꯅꯣꯏꯒꯤ ꯀꯣꯂꯦꯖꯇꯨꯁꯨꯅꯦ ꯃꯊꯪ ꯆꯌꯣꯜꯁꯤꯗꯒꯤ ꯑꯅꯧꯕ ꯁꯦꯁꯟ ꯍꯧꯒꯗꯧꯕ ꯑꯣꯏꯔ ꯃꯥꯜꯂꯦ. ꯅꯪꯕꯨ ꯀꯩ ꯈꯜꯂꯤꯕ ꯏꯁꯨ ꯊꯣꯏꯕꯤ? ꯅꯪꯕꯨ ꯑꯗꯨꯝ ꯀꯥꯕ ꯍꯧꯔꯒꯦ ꯈꯜꯂꯤꯕ꯭ꯔꯅꯦ? ꯕꯣꯕꯣꯛ ꯈꯣꯏꯅ ꯑꯩꯕꯨ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯑꯩꯕꯨ ꯁꯦꯟꯅꯅꯕ ꯍꯥꯏꯅꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯕꯣꯕꯣꯛ ꯈꯣꯏꯅ ꯍꯥꯟꯅ ꯈꯪꯕ ꯃꯤꯔꯣ? ꯏꯊꯥ ꯊꯥꯖꯗ ꯍꯪꯂꯛꯄ ꯋꯥꯍꯪꯅꯤ ꯃꯁꯨ ꯃꯥꯅ. ꯍꯤꯌꯥꯏꯅꯨ ꯀꯩꯁꯨ ꯈꯟꯗ ꯏꯌꯥꯡ ꯌꯥꯡꯅ ꯈꯨꯝꯂꯛꯏ. ꯑꯗꯨꯒꯤ ꯑꯩꯈꯣꯏꯅꯁꯨ ꯀꯩꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦꯗ. ꯏꯁꯨ ꯊꯣꯏꯕꯤ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯌꯥꯝ ꯐꯈ꯭ꯔꯕ ꯑꯉꯥꯡ. ꯑꯔꯥꯞꯄ ꯈꯨꯟꯗꯒꯤꯅꯤ. ꯑꯩꯈꯣꯏ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯂꯨꯔꯦ. ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯃꯥꯒꯁꯨ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯛꯈ꯭ꯔ ꯄꯣꯠꯅꯤꯗ. ꯕꯣꯕꯣꯛ ꯈꯣꯏꯅ ꯀꯅꯥꯅꯣ ꯀꯩꯅꯣ ꯍꯥꯏꯕꯁꯨ ꯃꯁꯛ ꯈꯪꯗꯕ ꯃꯤ. ꯊꯥꯖꯗꯕꯒꯤ ꯉꯁꯤ ꯑꯩꯒꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯈꯤꯕꯅꯦ ꯍꯥꯏꯕꯁꯦ ꯕꯣꯕꯣꯛ ꯈꯣꯏꯅ ꯀꯥꯎꯏꯁꯤ ꯀꯩꯒꯤꯅꯣ? ꯃꯤꯗꯨꯅ ꯐꯠꯇꯕ ꯑꯣꯏꯔꯝꯃꯗꯤ ꯀꯩ ꯑꯣꯏꯅꯤ ꯕꯣꯕꯣꯛ? ꯕꯣꯕꯣꯛ ꯈꯣꯏꯁꯦ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯑꯁꯨꯛ ꯋꯥꯈꯜ ꯊꯤꯟꯕꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤ. ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯂꯩꯃ ꯍꯤꯌꯥꯏꯅꯨ ꯃꯁꯨꯗ ꯊꯦꯝꯖꯤꯟꯕꯤꯔꯛꯏ. ꯀꯔꯤꯅꯣ ꯏꯁꯨ ꯊꯣꯏꯕꯤ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯁꯨꯕꯨ ꯐꯠꯇꯅꯕ ꯅꯪꯒꯤ ꯕꯕꯥ ꯑꯃꯗꯤ ꯑꯩꯅ ꯁꯤꯟꯒꯗ꯭ꯔꯅꯦ? ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯑꯩꯅ. ꯅꯪꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩꯗ ꯅꯪꯅ ꯃꯊꯣꯡ ꯈꯪꯗ ꯆꯦꯟꯈꯤꯕꯗꯅꯦ
ꯅꯪꯕꯨ ꯐꯥꯕꯤꯈꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯅꯤ ꯏꯁꯨꯊꯣꯏꯕꯤ ꯅꯪꯕꯣ ꯍꯣ ꯑꯩꯒꯤ ꯑꯁꯥ ꯄꯨꯝꯕ ꯊꯨꯒꯥꯏꯈꯤꯕ ꯅꯨꯄꯥꯗꯣ ꯋꯥꯍꯩꯁꯤ ꯇꯨꯃꯤꯟꯅ ꯁꯣꯜꯂꯤ ꯂꯩꯂꯩꯃ ꯍꯤꯌꯥꯏꯅꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯍꯥꯟ ꯅꯣꯡꯃꯅꯦ ꯅꯪꯒꯤ ꯅꯥꯕ ꯍꯧꯔꯛꯄꯗꯁꯨ ꯏꯕꯨꯡꯉꯣꯗꯨꯅ ꯅꯪꯒꯤ ꯍꯤꯗꯥꯛ ꯄꯤꯖꯗꯨꯅ ꯅꯪꯕꯨ ꯅꯤꯡꯊꯤꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯝꯕꯗꯨꯁꯨ ꯏꯕꯨꯡꯉꯣꯗꯨꯅꯅꯤ ꯅꯪꯕꯨ ꯈꯪꯗꯕ꯭ꯔꯅꯤ ꯏꯁꯨꯊꯣꯏꯕꯤ ꯂꯂꯩ ꯃꯃꯥ ꯈꯖꯤꯛ ꯉꯛꯆꯥꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯕꯒꯦ ꯃꯗꯨ ꯃꯥ ꯈꯪꯗ꯭ꯔꯦ ꯅꯤꯡꯁꯤꯡꯐꯝꯁꯨ ꯊꯣꯛꯇ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯇꯅꯕꯤꯔ ꯃꯥꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨꯗ ꯇꯅꯕꯤꯔꯅ ꯀꯧꯔꯛꯄ ꯃꯤꯀꯨꯞꯇꯨꯗꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯍꯤꯌꯥꯏꯅꯨ ꯃꯥꯁꯨ ꯃꯆꯥꯅꯨꯄꯥꯗ ꯀꯧꯔꯤꯕꯗꯣ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯚꯥꯅꯨ ꯅꯣꯏ ꯁꯥꯔ ꯊꯕꯛ ꯍꯜꯂꯛꯑꯕ ꯃꯥꯜꯂꯦ ꯆꯥꯛ ꯁꯦꯝꯅꯕ ꯇꯧꯔꯨꯔꯣ ꯑꯩꯅꯦ ꯏꯁꯨꯊꯣꯏꯕꯤꯁꯦ ꯄꯨꯔꯒ ꯀꯨꯝꯃꯛꯑꯒꯦ ꯍꯣꯏ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯚꯥꯅꯨ ꯃꯥꯗꯨ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨ ꯂꯂꯩꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯁꯨꯊꯣꯏꯕꯤ ꯂꯥꯎ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯨꯔꯁꯤ ꯕꯨꯕꯣꯛ ꯑꯩ ꯇꯜꯂꯤ ꯆꯥꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯆꯥꯎ ꯍꯥꯏꯔꯁꯨ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯆꯥꯒꯦ ꯍꯩꯃ ꯌꯥꯗꯦ ꯉꯁꯤꯗꯒꯤꯗꯤꯅꯦ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯔꯗꯧꯅꯤ ꯏꯁꯨ ꯃꯇꯣꯟꯗ ꯑꯗꯨꯝ ꯄꯤꯖꯕꯗꯣ ꯄꯨꯛ ꯅꯨꯡꯉꯥꯏꯇꯦꯕ ꯃꯕꯣꯛꯅ ꯌꯥꯗ꯭ꯔꯗꯨꯅ ꯂꯂꯩ ꯃꯃꯥꯁꯨ ꯀꯤꯆꯟ ꯂꯩꯔꯤꯕꯗꯨ ꯇꯝꯅ ꯀꯨꯝꯊꯔꯛꯏ ꯃꯕꯣꯛ ꯑꯃꯗꯤ ꯂꯂꯩꯃꯅ ꯀꯨꯝꯊꯔꯛꯄꯗ ꯇꯅꯕꯤꯔ ꯃꯥꯗꯣ ꯆꯥꯛ ꯆꯥꯕ ꯍꯧꯗꯨꯅ ꯂꯩꯔꯝꯂꯦ ꯍꯤꯌꯥꯏꯅꯨ ꯃꯁꯨꯕꯨ ꯗꯥꯏꯅꯤꯡ ꯆꯤꯌꯔꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯦ ꯈꯨꯠꯇꯣ ꯁꯤꯗ ꯍꯥꯝꯃꯣ ꯑꯗꯨꯒ ꯆꯥꯔꯣꯁꯤ ꯏꯁꯨꯊꯣꯏꯕꯤ ꯂꯂꯩꯃ ꯆꯥꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯥ ꯏꯍꯩ ꯍꯩꯅꯗꯕ ꯐꯥꯎꯏ ꯅꯍꯥꯟ ꯃꯈꯩ ꯆꯍꯤ ꯀꯌꯥ ꯃꯇꯣꯝꯗ ꯁꯨꯝ ꯆꯥꯔꯛꯑꯒ ꯉꯁꯤ ꯃꯤ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯁꯤ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯐꯥꯎꯏ ꯆꯥꯛꯇꯨ ꯆꯥꯅꯕ ꯍꯣꯠꯅꯩ ꯂꯂꯩ ꯃꯃꯥꯅ ꯍꯤꯌꯥꯏꯅꯨ ꯆꯥꯛꯇꯨ ꯆꯥꯅ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯂꯩꯀꯥꯏ ꯃꯃꯥꯡꯗꯗꯤ ꯅꯆꯥꯁꯤ ꯅꯪꯅ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯀꯦ ꯍꯥꯏꯅ ꯃꯤꯅꯝꯂꯦ ꯍꯧꯖꯤꯛꯅ ꯃꯇꯝ ꯑꯁꯤꯗꯕꯨ ꯂꯩꯀꯥꯏꯗ ꯀꯔꯤꯃꯨꯛ ꯍꯥꯏꯗꯧꯔꯤꯕ ꯇꯅꯕꯤꯔ ꯀꯩꯁꯨ ꯈꯟꯗ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯑꯗꯨꯒꯤꯕꯨ ꯏꯃꯥ ꯂꯩꯀꯥꯏ ꯃꯤ ꯑꯃꯇ ꯑꯩꯈꯣꯏꯒ ꯆꯪꯅꯕꯁꯨ ꯂꯩꯇꯕꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯃꯨꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯃꯈꯥ ꯇꯝꯕꯒꯤ ꯊꯣꯛꯂꯛꯄꯒꯤꯅꯤ ꯍꯥꯏꯔ ꯂꯣꯏꯔꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯂꯂꯩꯃ ꯇꯥꯅꯤꯡꯕ ꯑꯣꯏꯗꯦ ꯃꯄꯥꯒꯤ ꯑꯁꯣꯛ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯃꯥꯟꯕ ꯃꯇꯧ ꯑꯃꯗꯤ ꯃꯤꯉꯣꯟꯗ ꯃꯤꯅꯝꯕ ꯑꯁꯤ ꯃꯥ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ ꯆꯥꯔꯝꯕ ꯆꯥꯛꯇꯨ ꯇꯣꯛꯇꯨꯅ ꯐꯧ ꯍꯧꯒꯠꯈꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯕꯦꯁꯤꯟꯗꯨ ꯇꯝꯅ ꯆꯪꯈꯤꯗꯨꯅ ꯃꯈꯨꯠꯇꯨ ꯐꯠ ꯍꯥꯝꯗꯣꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯍꯟꯅ ꯌꯦꯡꯂꯝꯗ ꯀꯥꯈꯠꯈꯤ ꯂꯩꯔꯤꯕ ꯃꯄꯥ ꯃꯕꯣꯛ ꯑꯃꯗꯤ ꯚꯥꯅꯨ ꯂꯂꯩꯃꯒꯤ ꯃꯇꯧ ꯑꯁꯤꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ